Dgar Men and Women Polo Championship Ngashidagi Houdokkhre, Director General of Assam Rifles South ki sponsorship makada All Manipur Polo Association Ampana Sinduna, Imphal ki Mapal Kangzaibungda Houdokhiba Championship da Nupagi Polo Team Kuntra Humdoiga Lunina, Nupi Polo Team Manga Yauraga Puna Team, Kuntra Nipana Likam Knockout Basis da Tha Asigi Kunfaba, Atho Ehen Tanagani, Polo Tournament Houdopaki Thoramda Athoiba, Mithunglen Oikiba ICAR South ki Major General Ravrup Singh Nahai Manipurasi India gi oina sports ki powerhouse haina sakhangnari bani maramasina Assam Rifles na Manipur gi naha oiba sanaroi singi damak maru oiba mityang thamlaga mathang manau naina masana kaya gi championship mai pakna pangthoktuna lakli makna makha taraduna asigum laba championship asina lamda masidagi Masak naiba sanaroi sing hena puthokpada achobo mating ama oigani habigi chawna thazabasu thamli haina phongdoki anirak suba Dgar Polo Tournament asigi ngasi ahoba numitki ahanba ground sanakiba nupi gi ahanba match da Ivudo pakhangba Polo Club na Manipur Police Sports Club Women's Polo Teambu yamna lakchana panjal taramari sinoda maiteba piraga mathangi anisuba round chankre lodin anisuba Ground Nupa gi ahanba match dana Tentha Polo Club na Khurai Polo Club Pupanjal ahum anida maiti babiduna mathangi ani suba round changbangam kibani chathariba tournament asigi makha taba match oina hayeng nungthel pung ama tabadagi hauna tongan ba ground gi polo match ahum sanaragani